아리우야라 히르페 소가 뽑음에 arrangement이장 시럽해 히틀라 희방링 받으라장 ngisi second punjam haufu phini 2023 sinumicina anishuba hagumsi khoi manipur irang laidamna hayang imphal dagi su egi director commissioner secretary aduga staff myam su nongai ne khoi last year khoi observe domne adubu Labor team na ngasi handak marak si irang sina egi department ki commissioner khangde director loi na lakning am lak ya dra su moi myam na noi myam bu greeting piri masi numit sida labor phana district asigi deputy commissioner oiba ijanubi during IS aduga case of honor lakpiriba mingwene palaroi madam si khas later nina noi mayamna sida hojik maroina aina nungai bisi sangam saliwo si tanghum maja maoina ekoi gi hanthaki magi department khaktanadana drug awareness program dasu phajana cooperation biga piba aduga koi gi rafaida leriba ekoi si umangsi ade si mam san su waro boletina yam hotna mina ba sangam saliwo IFS tfo aduga akui lc akui se telephone da kwai di connect si mani ekoi rafaidi revenue di electric bill di kya pinning drop su may di lak drop su leibsu yada ba iso aduna ibani si hekta phone da su adum maina su pangchei cheiba aduga aina su si todu yaroi si todu yaroi ba mayam se man cooperation ba sigisu yam haroi aduga ekoi gi ningshem washum IPS ngarangi irangduna mangsi sida join dobu yade adu magisu ekoi gi nungai ba how fu she ngasi ngasai ekoi gi gandhi chok da akoi stage kingbam namna de mam sa su yo aduga magi police officer myam su yo bie adu ngisi gi sida akoi gi district sigi LM block aduga AC2DC aduga district sigi STO sing ai roin pan mangamde ngisi gi numisi de lakpi be gi damakta yamna haroba phongthoge ai gi side dadi ai thanda lakrabne handak sidi adubo nokoi myam no corporation birga ngisi gi chief host oibirba ungnangam horam headman pungjam village aduga village authority aduga koi gi VDC chairman ado VDC chairman ni makhaler community nakoi mayamna ngisi gi phangjanjida lakpiba nakoi myam busu ai haroba phongdokjari maruoina aigi praja pungjamda leriba ichinau ima ibel sing nakoi mayamna ngisi haufu si akoi migi damak tawunate noigi damak akoina masi si yam kana kani si akoi gi hanenge si historic oiba akoi gi yumda loiba sage amanya hana nakoina khanbiraga ngasi aidi kanna khongal lo amni ngasi huisi hakumne hen kanna khongbugum doi yamdarbra khangde adu ngasi numi chida nakoi myamna lakpiba egi veterinary department side gi nakoi mayambo welcome dawjari nungai phongdokjari the sengbadi hujik budi government of Manipur makhada misi how fu sigi budget krisu leitri huji recognition si loi fraba tungna soina akoi masi recognize tawna ba haina mayam gi mateng lawraga kanna honan lei sida loinana huji khoi mamang leiriba tenison and team nughe myam su kanna hodna biba no team na su kanna pressure biba sig tamakta su yamna nungai ba ado am si success tawni aipsi egi hope chawn le si hek success tawdedi masi gi budget yorga aduga even state level phawda su pukhatna ba tugumba ko kanna hodna se si su ai phungda ninge maroina tambak dalil ba ichinau singna akoi tangkhulde yokri ba haufu si dimanji ame hakumna khoini biba haufudu noe egi yumna lakni ngakne khwaidigi aina su phajan roi phajana yoga hojiksi maasi lakpa khudigna masi ngakta balide masi egi pride ni masi ukhudegini
ado akoi hakum piri ba akoi director da joint director bi ba onaba chief minister da bi ba akoi gi chief minister gi yum da ani loi akoi director da bi du suman lo himni adu ma gi yum da su masi mi budi huine han lu na patana akoi gi hawfu si preserve do bi ga thame habsin akoi myam da su akoi na hakum akoi da keep to ba hoji gi size tu magni hoji gi am patana yokhal laga adu maina masi local gi nadaba tangkul nadaba phongjam nadaba ate mafamda libsing nasu asu luna lorga leriba local men na khoina masi phachana yokpi drabdi masi di warokni aina shengna haining mana noina lo ubam damda tin chamada labor kya changbra paisa kya changbra de calculate toro masi aina hagum amani ani ahumaina order amuk toro losu lising tra manga da loba huido aduguma ani yokbamna 30,000 phange ado akoina ngasi January digi December lo lokba phawba akoina khonnabsu tin chamagi jani bi khonnaba plus minus to gomnumda maduda labor janghiba maduda paisa janghi masi akoigi hawfu si patan yorga masi market nation da akoi manipur state ngakdan nation da adu mathak da international da masi market exporter torok bamdan sida akoina hojik india da mapan da gi importer ga huisi yamluna loiribsi masi gi value si no khoi myam na su khongbiro aduga this is my special no khoi myam da request odin how fu akoi gi safu se how fu se please misimasi akoina bhaja nungsin yorga misimasi hadlaga chaba haibsiti aidi misimasi to hanninge simasi so engsi numisi pongdutage akoigi hojik sida egi department sponsor dawsu yam chawnu dawsu ngamdrabsu noi myam misida yam chawna adum function dawsi next year di misi phungjangma ganade si tangkhulgini aduna mayamsi yar district level bukhatna ba haba dukumbasu khanbiro asi misimasi so a suggestion egi appeal dawjaninge 아즈즈믹소 히타 아담힐리 이시 풍점 바실리 아담히야 그서 아담리 아담히야 로 카메라 아담리 히파 히바 히미온 풍저 그래히 이동어라 이시 당원업이 미디어 브린즈 미디어 리더 클리빙 노tum 트락한 거 전화래 아르라 마사브릉에 노tum 위 방레들레 아즈 히다다 푸니 카메온 히 줌라카이 푸니 마상석라 아주 너툼나 미온다클레 히 밸류레 라카이나 히 카미온 하나 너툼위 크린 크라고 왕라 히 하우 이tum위 푸히 욕르가 히완 인컴 제너리 살가 안언플로이 빙부 왕라 힐리마 타메다 아르혼 레데스 키 테크놀로지 레메메글라 키 메디신 키메 애플라이 사바이클라 지질라 잉라가 히그 사바인데 히 욕파이살로 아주 뒤가 이 아존능정 띄우메가 이tum위 히차 사율 그게위 그라 사율 게데 클레힐리 글락심 삼망가바이다 지왕라 government 혼나다 클레일롱 힐리 트라카 아주 울리라 스와인 플루 아프리카 스와인 플루다 혹삼 사바이라 아지라 이나밤 사바이메지라게 이 아지 가살려야래 아리나 항다 클레 포인트 바바 아루혼 아담 힐리 크레위 아오 아이 아담리 호크게 세게게 히 줌라간네 기가 할 아뚜아따 아르혼위 기가 우지 직사되면 살아 줌라간나 욕사우다 세르노 호그르노 그 티고 호이 뻑말임네 아래 그 풍리 욕다클 할라 할모츠 호글라 몰레 깔라 실리기티히 동문이달레가 왜나 라숭다 실리히아 카티 짐티 삼네 그히 다다 government 망리 blame 살래 이툼 클다울 나라 히 사쿠이 가이다다 그때가 대구에 이 상락가는 좀 가자면 뒤가에 그 야르히 그라 이툼이 힐리 아주 라데클 observing라 그 올레 서로데 이 상다 아담 쿨림레 트라카바 이 항항알라 레예 그 이툼나라 밥다기지 히 이름 힐리 프람자다 하르자일가 이름 힐리 페스티사이드 호성라가 질리 세이나바 사일라가 그 종자지 히나 그 속내기지 히 띄우메가 히 레오구다 담박들라 히 왕아이나 히 우크능라가네 아리 레이더 클레네 이tum나 커워 이런가지 세이나 사이레 이tum나 점고 사질이 이tum나 유리아마 칸닝니 상하기 그다진 혹림이 사우다 다다 그 자풍 가이 히 따다이라 락소기라 트라카
Hektatari sogai ka itum center sponsor scheme ta hila rasa zore jane hipa hi itum tiom control sal ka hita de sapai na hi sadak leji yauri bingla phapta milo itum nature na artificial na kring ko mirindi I ji jengji am sangai mine aju hekta danja hi samangda no tum dong ali na hang hai na kreli au aili itum ka ta oktui da le sakla kala lari ki arui no sambing li sakla ji lari ki na mning aka upai melem ne jang da pning hui la ga itum hi akabali depend ma sala itum na kring kara ki achal ga itum na ka ta le sakla ga je ba le focus sala ga okting na sangaye azu ji mixo isi print media no kala itum artist la ta ka rai da sai 그 사바인데 룸로라 룸실로 달라 정텔로 링팔라 링파텔로 우크능텔로 물롱라 바텔로 이 다다 물롱라 바파팔로 그러 인초일라 마탈라가나 미리니 그린가 상다링라 클 이tum이 아트 나셔널지 아짜곰 이네 크라인 아츠곰라 아짜근데알가 인 리크릿 사지 지메 이머 나임네 이메사 나임네 atam le tale laga no atam hi shimkhuri wangla government wangla nan saranji atam dili now the recruitment sakpai ji itum okti sai ji baji I hi ya ri dongali bil sangai itum dongana jingumala hilim yondaga oti sigli ta hakmaida ba yondaga ji da salabai thalala azu jungmei tuida how fu sa fu now da khaji isi phungjam kho 자네 시 풍점네 히바히 좀 그동안 심락네 히 혼날가 히 타미다 마켓 차과이지 바지래라 혼나가 있나라 베디너리 히 풍달게 이 사이드나 영성거 바이지라 다지 영성 미래기지 바지는 좀 동안리 강내 이 아주바 키클럼그램에 다들 좀 나가네 이 위leg시 이 건천히 그 hil이 다들 아그지 때문에 아주 오그나이스합니다 그래야 아주 hilly chop thaya no thum ko tong ali hi yari wangne kala government ni wangne da pning laga ithum hi aju sadekle hi individual akhawi interest party akhawi interest meaning lang ko sakhwane da terno hiya ithum ko tong awi ne jaga jiri changsar khane jam hiane I 다들 당하게 좀 동안 라그지다 프레시나를 한나 따라가 승미하다 사들레길 라그지다 히다데 그 존미아가 넥리바 그 존미아가 임래 넥스리아 그 존나 메밀리로 다 아주 너 둠리 히다다 offshore spring 아닌 거 소다 크랄룽 힐리라 이시 풍점 바신날라링 팔락 못한 프로바이나 너 둠날라 히다다 선방 커미히 아래 빌리스 펑션 잘라라 중다 히다다 라그가 집리 망바 투레 이번 개금 시엠가 갈릴라 방풀롱 질리 둠시 팅카웅라 날가 말리 사풍아 망한 락범지 오늘 짐지설라 क्या 가능 사서 너 tumling nauda khaibingna no tum itumi government ni yangde khaibingna sakla nik saji government ni la no tumla corporation milo kala district administration lungla no tum ko donga hi phungjam mi kjam aramne no tum ko donga system imman ga itum okti barom se hi hangaga hiandang auge ningsla ga re